Manipur kaibada mangjagadauribase lamdam asida khundaminariba kanglo Phurup Khudingmakni haibase aikhoi khudingmakna khangba mathau tai haida Kaishamthong ACG MLA Nishikant sapamna phongdukhrei wafam ase MLA Local Area Development Fund dage nauna semjin sajinjuna saba kwa kaithal akham laikai community hall sangaduna miyamda khusinabagi thorom mahakna phongdukhibane kwa kaithal akham laikai singlupna sinduranga se laikai asida pangthokhiba thoram aduga mari leinana Kaishamthong ACG MLA Nishikant sapamna hai Manipur punda khundaminariba Phurup kuntraga mari ase Manipuri ngaktane maram aduna aikhoi punamakna Manipur kaidanaba hotnaba yamdo mathau tai Manipur kaiba haibase lamdam asida khundaminariba kanglo Phurup khudingmakke mangjaba oigane aikhoi punamakki mangjaba ase thoktanaba yariba makhai kanglo Phurup sing ase amatta oina konsinduna lamdam asida law and order ningtina ngak senduna thamba tai Hauzik leiriba issue sing ase irang amatta thokhandana yamna systematic oiba maongda loisinba yaba ngaktane Lamdam asida khundaminariba kanglo Phurup khudingmakna Manipur kaidanaba puna honaminasi haina mangna phongdokhe mangna makha tana hai kumja lisingani kulhumdoi ki me ahumdage haurakhiba irang asina maram oiraga chakwa thorangi thabak thorom sing mapung phana pangthopa ngamhongdre lengak haibase bus amagumbane ngasidi yumdang khemchana luchingba anoba lengak ama lakne anoba lengak asina lambi thong sembadagi hauraga tongan tongan ba yaifa thorangi thabak thorom sing angamba thakta paikalakle Masi apaba khudamne Kaishamthong ACG manungda leiriba lambi sing amade lanai imung singe konthong yongna koilas thaba haibase mahaki pandamne thabak asi mahakna mapung phanaba angamba thakta konagani haina mahakna makha takhe Every kondong da koilas se target ni adu akham lekai da apoi area da leiba sigwen mu yong honakani sigi hall sing matang dadi ai na khunjabada lekai budi akham lekai oirasu khara nauria da khara ta lagi asomda sabol banda khara ta hai bai ta dei anyway akoi gi manipuri rom da tawni na season asomda ta ga da ta ga akoi na tabak tawda mayang maithong da harau udo madu ai da reward ne no je aduna akoi na object lai ko mamang da is anything akoi na high bada anything tawda akoi gi mi khare pi na bai da mangang da ngam su kana de akoi manipur supai kai da ba adu akoi target thumada ni isam tam na hai ba nabi sing khara ga mani uring ma thumada uring do method bigeno ona ta ta hokne matung phujagi ne ba aduna anything that we say and we do must be solely in the interest of manipur kai ba yade lakpa Nauria pakhang lakpa ACG hanagi MLA RK anan yauna pangthokhiba thoram aduda Kaishamthong ACG MLA Nishikant sapamna hunabi matung ina kwa kaithal akham lekai community hall ge maikhum hangdoktuna miyamda kusinakhe thoram aduda Kaishamthong ACG MLA Nishikant sapam Nauria pakhang lakpage hanagi MLA RK anan amade kwa kaithal akham lekai singluki president namarakpam khelenda jingbana president member oina saruyakhe